Imes waktu miyang tabiri basumbu yumnam Anuradha Devi ne kono kurum jari. Hauzai maru iba pauda abhaba thabak torok pada phai haiba phataba torok pada phate haiba ngambagi thona lebiyo haina MLA Lauremam Ramesham mitene pondokhrei. Tha ahum sumna satharakhiba workshop kam production of Gostalila loishinbagi thoram pangthokhrei. Inat lining bo karyam kathaina ba mongda ngang sakhiba Ramananda Police Station ke lokthokhiba adu miyam khangna lokthokhiba MLA aduna sengdongna ba maichok puren kangjia mangana pondokhrei. Loinana Bihada BJP na government sablabadi riot sembu mathang maka untokna yamna thangani haina Union Home Minister Amit Shah na haikre. Hausa pausan ne bijari. Lengana pakalapa apaba thabak thorom singda miyamna thakapam thoi apaba thabak torokpada phai haiba phataba torokpada phate haiba ngambage thongna adu miyamda lebiyo natrabadi lamnam asida awapakya mayokna roi hainingai leite haina PDA ke chairman MLA Lauremam Ramesham mitene phondokhrei. Bahusana Sahitya Academy BSA National Committee of India Manipur State Brass Sindana Manipur Press Club da Pangthopa award presentation cum felicitation ceremony ki thoramda saruk yaduna mana makataraduna hai malemna awhaba mayuk nariba asi phadaba miyushingna nate apaba miyushingna tumina lesem badagani hainaba amalai maramasina apaba khunai amage damakta labna masigi masak naiba miyamna matam sana tholoktuna apaba thabak thoramda saruk yaba mathoktai Kunai ama sanggatpa amade manghan bada nupi ge thaudang sauna lei lamnam asigi nupi singna tongan ba thengkhang kya da mangdan leptuna kunai ase kalakhi bani haibada haiman bathokloi adumu ainamak ngasidi wakhal then ba ngahak ke thabak tawbana lamdam asigi nupi oibe singi lairamba lingzen amade magun hantarapagi mami tawna tarapugum tawre Baramasina apaba kunai amagedamakta mirona asige nupi singna wakal khanthaduna thabak thoram pangtopa mathoktai haina makatake ngasigi tharamada BSA Manipur State ke President Panjobam Lanajit Sur Hospital Khangabong ke proprietor Dr. Laistram Somen Kumar yauna tongan ba maru aiba ngeyusingsu sarugyake loinana JSG BSN National Award ki oina tonga ba category mapanda punna mioi taramangada award sing khusinaduna ikai khumna board ke Ngasi award pikiba category mapanta adudi Best Citizen of India National Award, Lifetime Achievement National Award, Best Service Society National Award, Dr. Radhakrishnan Best Teacher National Award, Karmika Ratna National Award, Sahitya Ratna National Award, Women Leadership National Award, Seva Ratna National Award, Amadi Vaidya Ratna National Award Jingba Singhe. Imphal East District ki Lamlai constituency ke Manung Channa Leiba Sabungkok Maning Laikai da Leiba Dukan Ama Mainetunda Sakre Tadogasi Hokiba Ahing Nungyay Matung Punga Ama Makairam Taba Adwaida Tokibane Hairi Dukan Aduna Moirangthem Babita Chay Kumapant Mapuroiba Loktom Bump Nilokoba Miyoi Amagini Hairi Dukan Adu Grocery Item, Electric Item, Computer, Photo Amadi Xerox Singba Sing Hangwa Dukane Hairi Mai chakpagi marampa hojak phawbige oina chapchana khangbangam drabasu thodok aduda chawrana lupa lakh tararomgi mal maina tumna sakre haire mai chakpagi thodok aduda dukan aduda leba computer set laptop printer xerox machine refrigerator Nescafe machine LED TV na chingbatumna chakre haire Ministry of Culture Government of India gilamsang makada dance drama music repertory Unit Manipurna Sinduna Loishinbagi workshop kam production of Gostalilagi Tauramba Ama ngase kaksang Pazilikai de Leba Sri Narsanga Madata Pangthokre Kaksang Assembly constituency ki ex MLA Yangkom Sur Sandana Athoiba Mitung Amadi Department of Art and Culture Government of Manipur gi Deputy Director Program Gurumayum Dharmadas Sarmana Taramapu KSI's Godadar Singh visiting Guru
JNMDA Manipurna guest of honor oiduna pangthokiba thorom maduda dance drama music repertory unit Manipurna sinduna tha ahum sumna chatarakpa workshop ke production oina ghost lila miyamda utke ghost lila asi adhikari mayum bankar charmana lamsingla tagpibne Jawaharlal Nehru Manipur Dance Academy ke pradhan guru oina thabak ge potha kraba Padma Shri awardee Saugai Zamp Thanil Singhana Haukiba tha March ke tang 38 da laikidabada Maitai Traditional Dance Teaching School and Performing Center Lalambung Makong Takelambam Laikai Imphalna awaba phongdokre awaba phongdokpa aduda center asage principal Padma Shri awardee Indirana preside tawbaga loinana tharomda saru yakhibasingna laikhidrabagi thawai isorge khuyada ingna chingna leirunaba minute ani 2 minute leptana thawni jake Tharomda saru yakhibasingna oza asna lekhidabada Manipur ge Nata Sankritan lamda achawa mangjaba ama oheuragani haina phongdonaki Housing mak season abayadraba anabi isingka ama oina chaliba thawan turengi ising asi mahusad ki yamna phagale turenta asigi ising asi taru de haina people for animal PFA ge thomi amana social media da Manipur gi pause singda phongdokiba wafamba bo kanna yaningdaba phongdokladuna PFA na atuba matamda turena asigi matangda asengba wafamba ama miyamda thonggadabani haina khengmangi maira paibi ima ibalsang amadi thobangi akoibada lediba club singi aponba bodi amang oidiba thobal aponba lop talgi maikaidage phongdorakle ngasinung ten turen asigi housing mak oidiba phibam yengladuna khengman maira paibigi Yangkopamba Thoibi Amadi Asem Binoi Kaubi Ima Anina Pongdoropada Turin Asigi Ising Asi Matam Kuinagi Mamangdagi Anaiba Isinka Ama Oina Senduna Lakpa Adu Ngasisu Adumak Anaiba Isinka Ama Oina Chele PFA gi Thomi Asina Karamba Wakalonda Turin Asigi Ising Asi Pade Haina Hairibano Mari Laina Basina Turin Asigi Pibam Asi Yangsen Biduna Matampa Amagi Hanagi Tabal Turenta Adu Ohenbio Haina Lengak Amadi Chief Minister ki puning chingchalaki Amaramda Talge Thomisingna Tabal Thongkongda Turel Asagi Pibam Yengladuna Talge President Rameshwar Waikana Hai PFA ki Thomi Amana Tabal Turengi Ising Asi Pagale Haina Turen Asagi Mapan Tangliba Mioi Laka Ani Ahumda Minam Liba Wapam Pongdor Laduna Wafamasi Laibak Tibani Turin Asi Kupu Karana Neheningba Matamda Nehenba Aduga Luhaningba Matamda Luhan Bagi Mamitai Adubu Ayamba Matamda Anaibi Ising Oina Seli Ngasisu Anaiba Ising Oina Senduna Lady PFA gi Thomi Aduna Mahaki Nagyeta Police Personnel Anina Leblaga Mahaki Hek Maningda Uriba Thawat Turengi Anaibi Ising Adubu Aruba Ising Haina Video Tadorakpa Media da Pongdorakpa Asidi Yamda Laibak Tiba Mani Lenganga Turin Asigi Pibam Asi Amutang Yangsing Biduna Tarutananba Tawan Turenta Ado Amutang Uhenbi Haina Pondorake Freedom Foundation Head Office Wangzingna Ngasidagi Turen Kansi Ising Yokse Haiba Pandamda Wangzing Turen Sengdopa Hokre Ngasi Ahanba Oina Wangzing Hodamba Maning Lekai da Leba Pioneer Club ki Thomi Singa Khusam Naraga Turenta Sengdopa Adu Wangzing Hodamba Maning Lekai Mapadaki Ayuki Pung Tare Tabada Freedom Foundation ke President Social Worker Hawam Robinro Elias Robina Luchinglaga Hudoke Turengi Torban Datanamba Amod Akai Phata Haudi Singh Sitnana Kundolaga Mapam Chana Paichil Baga Loinana Plastic Sing Khungalaga Maithadoke Turen Konungi Amota Akai Singh So Khongbalag Tuna Luna Nana Thamki Ngasi Ahanba Oina Wangzing Hodamba Maning Lekai Mapa Asida Lekai Esigi Club Ama Uriba Pioneer Club ka Khusam Naraga Wangzing Turen Asi Sengba Hauzare Wangzing Turent Protection Committee Haiba Amasu Atuba Matamda Semlagani Turent Kannaba Lekai Gi Club Organization Singa Punna Tatukta Sen Taunagani Haina Hawam Robindrona Haike Sagang Baptist Church ta pangthukiba Oris Gospel ge thorampa amada mitai Christian ge luchangba pastor amana mitai puruki amadi inat liningo karem kathaina ba mongda ngang sakpagi video ama social media platform da thaganarakiba aduda Manipur ge ningthau Rajya Sabha ge MP Laisamba Sanajoba mai hauna saukiba galoinana mitai Christian ta pastor adu sanakonung da laktuna sengdokadabane haibege warning pikre
अमरमदा MP लेसन बसना जबना मा के फेसबुक पेज दा थागलखिबा वीडियो अदो वायरल चलक्तुना मिtai फुरोफ अमदी इनट लाइनिंग बो कंदबि यादे हाइबगे पांदम दा थोलखिबा अरंबाई तेंगोल हाइबा नाहा सिंगतगे ओइबा ऑर्गेनाइजेशन अमना इनट लाइनिंग बो अरानबा मोंगदा मिंगसत थेनबा होनेदिबा मिtai क्रिश्चियन पास्टर तखेलंबम रामानंदगे लांगोंदा लैबा युमदा थोमसिनदुना महाका उननबा होनख्रे अदुबु तखेलंबम रामानंदा मसा लेरमदबना इमोंग मनुंगी मियोइसिंगदा रामानंदा असे ngasiगी निमिता सनाकुनंगदा लाक्तुना सेंगदोंनबा चेकसेंदा वाथमलंखे करिगुंबा समदुक तबा तारगदे अरांबाई टेंगोलगे यमलबा थौमिसिंगना इबदो पखंग मपंदुना वासखिबगे मतुंग इना हकपसेरक पिनबा वारेबलौखे हाइरे अमरमदा इनाट लाइनिंग बो मिंगसथिबा अमदि मियामदा लाना वहनबा याबा मोंगदा मिते क्रिश्चियन सत्पा पास्टर तखेलंबम रामानंदा बो पुलिस स्टेशन नगे जिंगमिनिंगोट MLA अमना लौथोक लगा पोखिबा अदु MLA अदुना ngasi नोंग्याई फावबदा मियाम खंगना सेंदोलगा हौजेक फुरुप मसेनगे मरकता चाकलेबा मई असे मुथनबा होनबियो हाइना सनाकोनुंग को उत्तर संगलेंगे माइचोपरेन प्रोफेसर ngariam bump Kangzia Mangana, Nasi Sanakonung Utra Sanglenda, Pangtopa, Pogi Mipam Amada Pongdo Cray. Pogi Mipamba Aduda, Mana Makatana High Democracy Satpalebakasida, Manamana Pamba, Lining, Chatpada Atimbalate, Adubu, Lining Amana, Lining Ama Hulaga, Ngangliba Asito Bigano, Lamda Masigi, Mitai Asi, Lining Ani Chatpa Dual Religion, Leba Purupa Ama Waina, Petribida, Hanmane. Christian Chaliba Mitai Singna Ipa Ipu Singna Tamlamba Sanamahe Langtok Tuna Tamba Asi Tobigano Madugi Mahod Sanamahe Adumaka Latuna Yamna Sengna Christian Chapiu Lining Amana Lining Amabu Isorbo Saitani Haina Aran Mamonda Wapamkia Pondutuna Masake Lining Bo Apabo Oina Wanaba Honariba Asi Tobigano Mahanga Pondokiba Wapam Adu Sengdopio Madunatra Badi Mahangna Chatliba lining adubasu aranba mongda mina uhanba yaba wapam kya phongdorakloi hainingai leite masi khangna mahapo police station dege pudokiba MLA aduna miyam khangna sengdok piu haikhi winning babu jaba madada maduda bu swa tin season na mi gi lining ma gi poso am bu taw tarari kashu hingu adu madu haya dana hekta ko na harpa tu pai madu su ko tawroi do bani lale haje da nasiba lale haje biro पुलिस की कस्टडी दे लगी अमबु एक तो पुथोखरिबा सिंगमी निंगोल दो MLA ऑनरेबल MLA दो माना नसिबक MLA ऑनरेबल MLA मुक्ता माय कस्टडी दे लेरंगने न खंजे तोरा संलेना नसिबक हवरेगी नोंयाय सबु पुंग तरानी तो ताद्रिंगे दा नसिबन सिमन दा लाले हाइबजे हाइजे हनबिरो All Manipur United Clubs Organization Amakogi Lamsang Makada Imphal East District United Clubs Organization na Mapong Iba Thodang Lautuna Zelensky Ophthalmology Department Amadi National Program for Control of Blindness and Visual Impairment National Halmation Manipur Kusamnaka Imphal East District ke Mapam Marida Free Eye Camp Come Distribution of Spectacles ke Tharam Pading Naina Pangthokadaba Aduge Ahoba oina ngasi Kurai Ningthawbong Laikaida Leiba Puribi Puraba Community Hall da Peaceful Club ka Kusamdaduna Pangthokre Taramadada Amokoge President Pairojam Nando Luwangna Sepkes Zelensky Ophthalmology Department ke Assistant Professor Dr. Rajkumar Victor Imphal District United Clubs Organization ke President Takelambam Dijona Guest of Honor Amadi Peaceful Club ke Vice President Lystram Ibom Sana President Oina Serbia ke Loinana Kemba Asida Mio Chamaga Tararomda Pre-Eye Checkup Tauke Mitai Maitebo Indian Constituency ge Makada ST Lista Chalhanaba Manipur Lenganga Santa Recommendation Thagadabani Haina Southern Tribe Demand Committee Manipurna Changchilapa Khongzangi Manung Channa Ngasiso Imphal District ke Kurai Salantong Nandebam Laikaida Wakan Mipam Phongkre Wakan Mipampa Adu STDCM na Kurai Salantong Naidambam Laikai Club Amadi Mara Paibi Singa Puna Kusam Naduna Chatakibani Nasige Wakan Mipampa Aduda Manipur Lengang na Yellomi Maitai Mitaibo Atubada ST Lista Salhanaba Tabapai Katpiu
Maitai Mitai gi Tungi Mirol gi Damag ST list Chalhangadabani Maitai Mitai bo ST lista Chalhanaba recommendation da Athubada Thabio Haina Thaba Lekachang Sizinake Manipur High Court agi Hauraga State Asida Ladeba Tungantongamba Court Singi Judge Masang Watpa Asina Maramoraga State Asida Thopa Tungantongamba Case Kage Warishan Purakpada Tinta Hanabagi Matakama Oide Haina Manipur Human Rights Commission ke acting chairman Oramba Senior Advocate Kaidem Manina Pondokre Hidamasiga Mari Lainana ngasi Morangkomda Mahaki Mayumda Pangthopa Paumisinga Unaba Amada Mahana Makataraduna Democracy Satpa Lebaka Amagi Yamna Maru Oiriba Judiciary Section ge Manung Chaliba Manipur ge Tongandongamba Court Singna Mapung Phana Thabak Tawbada Just Masing Sudaba Asina Yamna Chauna Bamal Ama Oiri Maru Aina State Asige Kwaidagi Wangba Court Oiriba Manipur High Court ge Oinasu Mapung Phaba Chief Justice ke Pump Ngasisu Hangli Amadi Court Asige Just Mari Legadabada Sumnatange Ahum Kaktak Lady Doinana State Asige Tongatongamba District Sange Oinasu District Session Judge Singe Greater Want Amadi Tugi Just Masing Watpa Sinasu Casing Henna Pantana Bagi Matakama Oidi Maruina Hosik Ladyba Judging Asina Judge Masing Shude Haiduna Judge Amana Tongantonganba Court Ani Natraga Home Pauba Paiba Yoba Asina Wales Satabada Apanba Oidi Maramasina Asumna Tongatongamba Court Kiada Hangleba Judging Asi Lenga Gasina Tuba Matamda Haptuna Court Sing Mapung Pana Tabak Tohanba Matam Oidi Lunana Lenga ke Hangduna Ladyba Public Prosecutor Amadi Assistant Public Prosecutor ge Pamsinga Asisu Manson bagi Matakta Revenue Department ke Thokleba Tongan by issue Sing Asisu Matam Chana Loishinma Ngamna ba Revenue Court Sing Su Thamduna Hapta Amada Numinini Kumba Matau Tohanba Matam Oide Maramasina Hiram Singka Asida Lengangna Matam Chana Miyang Sangba Matam Oide Haiki Drugta Laishuwa Imang Manungi Musing Lawson Bagi Mahuta Matam Ladingai Lying Hauduna Kunaidagi Mayai Kaba Jinjak Marupangna Mutalase Haina Itamgi Hanagi President and Razendona Pongdokre Wapamasingasi Yimnang Kuno Daleba Mating Mangant Village Level Federation Gold Star Club Student Club Women Empowerment Association Women Welfare Association Lining Tauputiva Seva Committee Awang Singlop Maka Singlop Amadi Sagong Manka Police Station na Sinduna Drug Amadi Alcohol ge Mayukta Miyambo Wakal Tahana Bapang Tokiba Nomagi Oiba Awareness Program gi Tharamda Phongdokibani Aikoi Punna Nisage Mayukta Leblasi Haiba Wapamda Yumham Oiduna Yumnang Kunau Community Hall da Pangtokiba Tharamadada Social Scientist Dr. Dhanabila Isram Yamna Tongan ba Miyukiana Sadugyaki Tarungi Matangda Wangang Laduna Enter Razendrona Imung Amada Meka Basinjak Saba Miyoi Ama Lerakpa Matamda Losenduna Tambagi Hainabi Tadoglasi Mahapu Losenduna Tambagi Mahuta Putoktuna Karamna Achumbalambida Purakadage Haina Tatokta Send Tahobuna Punamaki Yapaba Oigane Lamdamasigi Chingmai Sing Popi Paktaknana Tarakpana Ngasigi Hiram Kiada Awabake Mayona Hale Lengangna drug Tingnana Basang Silaba Kongjanga Asida Ekoi Punna Sagan Minasi Haiki Home Guard Personal Singi Yaipanaba Haudokiba Welfare Scheme Singda Yaudriba Home Guard Personal Singna April Ta Asigi Manunda Suidana Yahongnaba Honabio Haina All Manipur Home Guard Employees Welfare Association President Wai Mangina Apple Toragli Wapamasi Imphal East District Luang Sabamda Labor Association Asigi Temporary Office the Pangtopa Laikidraba Home Guard Personal Anigi Imang Manunda Welfare Scheme ge benefit sing Yantopuge Tharumda Haikibani Home Guard ke Manga Suba Battalion ge Personal Oramba Laikidrabati Hamabati Amadi Pisak Anigi Imang Manunda Welfare Association ge benefit sing Yantopa Aduda Mahana Makataraduna State Asida Ladeba Home Guard Personal Sing Asi Hek Linkalapa Matamdagi Hauna Personal Sing na Narakpa Laikidaba Amadi Tabaktagi Potakiba Matamta Makal Amatagi Kanabap Pangdana Lakibani Adubu BCP ke Lenga Laglaba Matunda Chief Minister and Birenge Miyang Makada Home Guard Personal Sing Welfare Scheme pa Ama Hodokuna Personal Sing na Laikidaba Amadi Tabaktagi Potakiba Matamda Kudong Saba Karapiba Hore
masigi manung channa ngasigi laikhidraba percent ani asigi imung manungda welfare scheme gi benefit sing asi yanthokpani loinana high scheme pa asida ngasi phobda percent chamanga ga yang khairom yaure personally sangamaga chatredom di hausak phawa scheme asida yaudana leiri maram asina asigumba scheme asida yaudriba miyoisingna scheme gi kanaba phangdriba asigi yenglaka handaki April tha asigi manungda soidana yobi ho haiki ngasigi tharom paduda association ge maru aibalu chingba kyasu saru yakhi More the labor Christian lining chatpasingna hosna laudana More town ge akoibada chatkre ngasi Palm Sunday numid asida Jesus Christ na Jerusalem town da lakpada Jerusalem town ge miyamna hosna Sabbath to show our joy every year in this Palm Sunday laudana lakhibagumna ngasi More the so Palm Sunday numida asibo ningsang laduna ngasi More town da labor Christian lining chatpa miyuishingna ayuk angam badagi More town sin bathungna hosna laudana chatke ngasi ge khongsat atuda Christian lining chatpa angang yauna miyoy kiana mage sir singi oina chatke ngasi nungchan pung mga taba matamda solo writer girinda loitongbam kasar asam ge Filartel bypass da thongkre Impal gi lalambong dege North East solo rider ama oina lamtharaga kasada thonglarkhibani rider asi cancer warrior amade cancer survivor da maru aina cancer ki damakta chatpa khongsatne haina girinda loitongmamna aikhoge paumi da phongdorakhe Reasoning Institute of Medical Science RIMS ke hausak lairiba contract ke staff singe regularization asi chahi anigi mamangdagi tawdana lakhibani adubo handakta director amage official anobalak padagi ngasi asi MTS ke regular post ke written tawnanaba matam leblaba kansida ngarang ahing khangawdana exam matam kaktana postpone tawre hairiba asi contract staff singe oina yamna laibak thibani maram asina matam kaktana postpone tawkriba written test asi thasge manga phawbagi manungda pangthok taba taragadi akan makhongjang sangslagani haina mari leinaba singe puning chingsinkhre Written test asida saruga yagadaba MTS contract staff singa ngasi RIMS campus ta pangthukiba pawgi mifam amada contract staff Sagol Semp Sanatombana High contract staff singe regularization asi chahi anigi mamangdadi regularization tawidana laklabani adubu anoba director amade official lakpadagi MTS ke regular post ke oiba written pangtholagani haina matam lepa asida achoba asa amaga loinana lairakpani marak asida ikhang khangawdana ngarang ahing exam asi postpone tawre haibagi report ama lakpani pangthokadriba exam asi ayed apanta amata yaudana pangthoknaba haiduna lamdam asida lairiba CHO amadi organization singda haizaba RIMS authority amadi staff singi maikai digi haizabasu laikrabani adubu asukoiba matam asida ayed apanta amata Piraktraga exam gi pungpham yorolaba kanda ayada apan pirak pasidi yajaningde tasinama organization ta amana post reservation gi matangda RIMS authority da athingba pirak padagi exam ase postpone tawba oiramgadra haina khale maramasina RIMS authority na anova order ama thoktriba phawba exam postpone tawgani haiba oiramgani thajai Punamak asi kupna nainaraga lamdam asigi Chief Minister amadi RIMS ki marilenaba authority na hausak lairiba tayenaba ase athuba matamda puraktuna thasige tang manga phawgi manungda exam pangthoknaba honabiu madu natraba taragadi contract staff singna thonglon bai yauna khongjang kya changsilagani haikhe Manipuri film pa ase tongan bai hiram kya da activities sing hantarakli adubu film gi oiba activity khudima promote tongna bagenda magta mamangda approve tawkraba Manipur state ke signed a policy ase paliba government asina chana hannapa mathautai policy asina Manipur film promote tawbakhak natana business ke oiba activity ke so mapung phana tawbangani haina wangkhem kendra ge MLA kaisam Mega Chandra Singana phondokre Wafama Singasi North Eastern Council NEC Government of India ge sponsorship Makada Resident Center for Culture and Heritage RICC Manipur Sindana Manipuri film ge matangda numini chumna chathagadaba national seminar haudopagi tharamda chief guest ke waram piraduna phondokibani
Mana makatana hai NHD dagi sentang kai tharaga Manipur ge hausag lairiba film ge situation asige matangda seminar ama pangthokpa si yamna matang sai lamna masage lairiba atopai issue kya ge manungda artist singna thengnariba awaba sing asi khanaba matam oire Manipur ge film ge lamda khongdariba artist amade phamnaiba kya so film ge lam asada interest loina hanbadang na tawre State Center policy asi state government na hanana approve taw khrabani policy asida Manipuri cinema ge activities sing promote tawna ba opham yauri film ge activities sing promote taw ba haibasi tangai phadaba amane haina phondoki tharamaduda FIPRESCI India ge academic council member Swarma Kamal Awardee Megachandra Kongbam Manipur Cultural Council के President के Radha Kumar Singh IAS Rater J&M DA के Director National Awardee P Bilal Singh North Eastern Council के Assistant Research Officer Ningthauzam Ajit Singh amadi film के lamda khongdariba miyokya saruga ki Bihar की ससरम अमसुंग बिहार सरिप टाउन संग थोकेबा कम्युनिटी बैलेंस अदो नीतीश कुमार न लुचिंगबा महागठबंधन गवर्नमेंट लाक्सन बंगमद्रे करिगुम्बा लिसंगनी कुनमंगा गे मिखंदा बीजेपी ना माइ पाक्तना गवर्नमेंट सेमलबडी राइटर संग मथंग मखा अंथुक्तना यानदुना थमगनी हाइना यूनियन होम मिनिस्टर अमित शाह ना हाइख्रे वाफमसे होम मिनिस्टर ना नवारा डिस्ट्रिक्ट के हेशुआदा पंगथोपा रैली दा सरुक्यारदुना फोंदोखिबनी लिसंगनी कुनमंगा दा पांगथोकदरिबा लोकसभा की मिखलदा बिहार की सीट निफु मियामना सपोर्ट तौदुना बीजेपी ना फंगनगनी हाइबा वफमसु अमित शाह ना मखाताना हाइके लेबाक असगी मियामना नरेंद्र मोदी बो अहुमलक तंफो ओइना मथंगी मिखलदा माइ पाहनगनी थाजै कास्टिज्म गी हु संदोक लेबा नीतीश कुमार गा बीजेपी गा कैदुंगना पुलरोय कांग्रेस जेडीयू आरजेडी टीएमसी ना अयोध्या राम मंदिर साबदे याखिदे अदुबो अतिया पकना वांगदबा मंदिर अमा साननबा नरेंद्र मोदी ना उरे उयुंग तंख्रे हाइके हौजक अरोबदा मरोइबा पाउ अमोने पिजरी अफब थबक तरोपदा फै हाइबा फतब तरोपदा फते हाइबा ngambagi thona lebiyo haina MLA Loremam Ramesham mitene pondokre tha ahum samna satharakhiba workshop kam production of Gostalila loishinbagi thoram pangthokre Inat lining bo karyam kathaina ba mongda ngang sakhiba Ramananda police station ke lawthokiba adu miyam khangna lawthokiba MLA aduna sengdongna ba maichokuren kangjia mangana pondokre loinana Bihar da BJP na government sablabadi riot sengbo mathang maka untokna yanduna thamgani haina Union Home Minister Amit Shah na haikre Image PAODAM ngasigi di matang asada loijere ming tabiri basabbo amakana kurumsat